Hi everyone, aigi mamchau machanupigi Luhongba loiraga kainaramdai gi nungsiraba mikup aduni mayam adugi nungsiraba mikup asigi video mayamda share tawjari mama mapa mabung mopa ahal laman sagai gi khwai punamaku khoiramjaduna afaba yaifaba nijaraga kainaramdai gi nungsiraba mikup aduni ningoloibigi punsi se nungsidra mayam loiba fau yengminarasiko mayam video sibu nungaibiragadi like comment tawbiramu yaifaminarase mayam mayam akhoi hujik thimba chatpagi thokpa honare pungso khak thengjele lambudi yamna lapa natte hamom khuldagi ganga nugor khuldani thindri jipa naknababu natte adu khai muki lambi yaji khoi thomagi khoiramdana dolidagi haidarako sibagi khoiramdana mawaji khomeram tawrapuna 공업도 빨리 공업도 콩떡어 콩떡어 빼디 어이 사진 빼도 빼도 레이라보 बेबी नो पे जाओ रो बा मोई बैग ते यावरे आई पे मोगी पे जाओ आई बेबी अटमी तो न जाओ रे ये नी क्या हो यंग तो के आई पे जाओ जाओ kaina se makok ngabali haiduna aduna atopa gari madi tongba yadabanina auto oina magidi tongna chatpa tare adugini makok ngawba ogan mami yam yaw haidare होय होय मोई तोंगन बिरो बिदिनो अगन बनि मत ngap बिरो मुना से ना गलो aina hangba matam da din mak ne bu be ma chaw ja hin मौचंग खरे चलो मौचंगे अखोय इनरसी तोंग अरे लंगो मगे भरंग थोकनु गै नो सिंग जाउदे तो दु इसिंग लौदेमी खरे हानमदम मथंग लमी थक यान आयरन मैम ले मने मोइ सिंग आयरन जाउ थंगर बाबू होइना नोमो सन लौ लाकोय मौथिनबा काइनागी मयुम यावरे बोरगी मयुम सिजो नते मोइ गेट से फजारे बोर मयुमगी गेट से फजारे दांग अहिंग पुंग अनि बुता लोरे इनक नंग ए थेंगी जम या मारी फन तो रम नि samai gun si di first class tare asie me moi mà cho nó kẻ nó rồi moi sigar ma thali 우로이 돼 또. ah khoi yo roi dom kaina da kadum da kap kaina pusanbagi mai oktana khoirami yung kaina gi mamang da lepiba me amse bor mayumgi leisabi
ahal laman loi sure mamangda lepi mayamse ji changba yarani mayokpa khoiramba loirabanina bor mamana mause kollaga pushandoine mana ko manipurdadi kamai tawna khangde kai sigadi do bor mamada ni khoiramise se bor mamana mamau nupi se kollaga imungda mana pushan bidoine 나다니네. 저 마망들 까부야 누가. Sanggayat. चलो Mau pujan cangre. Mai maugi mayunda mau cangre. sumangda phamiba mapuroibasibu khoiramamaga ijik imungda changdoini sina tushibanda khoramhini changdrinda Matu हमने कापो मांग हमने कापते ना मत हमने कापो imungi ahalda khoirame ahal chisu sangamdabanina masu hotpa ngamde nusidre yengo ibok ani su nusidre yengo mayam mo anobi lae harawine moi mayam su kainagi ka amu yengasi mayam manungda kainagi ka se yam manungda change do manung changaga yengasi kainagi ka se kamai tawi haiba aisu ko ngawre ka don nu khangdine room ji yaman ge don sisu natte sisu oiramdre ka don do ori ba hangde moi room ji yaman ge nai di ko ngaw o siale kainagi ka sigale re mayam sigale ba potlam mayam se khoi gi kainalom de gi laiba khoi mayam na loina pham thabiramba upu kangdon gi phirol loina setting tawbiram duine Bangladesh ki chana bidi sumai na tawe ado manipur da di khangde khoi mayam na si loina loisam biram duine setting tawdana